मरोइबा पाउदा मणिपुर पुलिस के सामा कुंट्रा मरीरक सुबा रेजिंग डेगी थोरम पांगथोखरे पुलिस फोर्स ना सोसाइटी की पीस अमसों स्टेबिलिटी की फाउंडेशन नि हाइना गवर्नर अजय कुमार बालाना हाइक्रे स्टेट एक्शन प्लान ऑन क्लाइमेट चेंज वर्जन 2.0 असी थबक ऑनथोकना होनसे हाइना मणिपुर की गवर्नर अजय कुमार बालाना फोंगथोखरे सस्पेंड लेब एमएलए सिंगना गवर्नमेंट सेमगे हाइना क्लेम तौबा याबगे रूल्स अमत लेते हाइना अंदर गवर्नमेंट सेमनबा दिल्ली चलुबदा यावबा बीजेपी मणिपुर प्रदेश के स्पोक्स पर्सन सो ओरिबा एमएलए केस इबोमजाना हाइखे खुरुमजरी आईएसटीवी की पाउमियंग ताबी बसिंग तराम नोकचरी हौजि पाउ सन्नोन बिजरी मणिपुर पुलिस के साम कुंट्रा मरीरक सुबा रेजिंग डे की थोरम पांगथोखरे पुलिस फोर्स सोसाइटी की पीस अमसों स्टेबिलिटी की फाउंडेशन नि हाइना गवर्नर अजय कुमार बालाना हाइक्रे मणिपुर पुलिस डिपार्टमेंट सिंधुना फर्स्ट एमआर की परेड ग्राउंड पांगथोकपा मणिपुर पुलिस की साम कुंट्रा मरीरक सुबा रेजिंग डे की थोरमदा मणिपुर की गवर्नर अजय कुमार बाला डीजीपी मणिपुर राजीव सिंह मणिपुर पुलिस की मकोकथोंगबा ऑफिसर सिंह गवर्नमेंट के ऑफिसर सिंह सेंट्रल आर्म पुलिस फोर्सेस आर्म फोर्सेस के ऑफिसर सिंह सरुक याकी थोरमदुदा डीजीपी मणिपुर ट्रॉफी फॉर बेस्ट पुलिस स्टेशन की अहानबा मना कांगपोपी पुलिस स्टेशन दा अनिसुबा मनाना सिटी पुलिस स्टेशन अमदे अहुमसुबा मनाना बिष्णुपुर पुलिस स्टेशन दा खुशिनकी बेस्ट पुलिस ऑफिसर की मनाना इम्फाल वेस्ट डिस्ट्रिक्ट के इंस्पेक्टर गुणचंद्र चन्नमदा खुशिनकी गवर्नर अजय कुमार बालाना मखाताना हाइखिबदा ngasi asi मणिपुर पुलिस सिंगना कथोकपका लोइनना तौखिबा थबक सिंगबु इकाई खुमदाबु उत्पगी निमित अमनी पुलिसना स्टेट अमगी स्ट्रेंग के पिलर गुंबनी मखोइना तंगदु लेताबा लेहनबा मियामबु ngaksenba अरुबा मतमदा रूल ऑफ लॉ ngakna चलहनबगी थबक तौरगा लागली हौकिबा सही खरा असिदा थोखिबा थोनिंगदबा कांगलुप अनेगी इरांग अदुदा मखोइगी थौदांग मपुंग फाना लौवा ngamki हाइकी Our police force not only faces the threats of organized crime and drug trafficking, but also bears immense responsibility during festivals, natural calamities and public events. While most of us celebrate with our families, our police personnel are out on the streets ensuring that others can do so safely. Such quiet sacrifices often go unnoticed, but they form the very foundation of peace and stability of our society. Manipur Police raising the Gamailena Run for Health, Run for Peace Haibatimda, Manipur Police raising the Run Pangtokre, Police official Amadi Parcel Sam Humpuyauna, Lupanupi Amadi, Ahal Urba Puna, Runner Zamapan Rum Nasaru Yakiba, Lamjala Dubu, Manipur Police ki ADGP LNOL Kailuna, Kanglagi, Nomsuk Tangbatong, Momangdagi Lamthaki, Lamjaladuga Mailenena, Director General of Police, Manipur Rajiv Singhna, Say Asigo in a Manipur Police raising the Marilenena, Jeliba, Lamjalasida, Masing Yam Laba, Miam Tolaklaga, So Yaminaki Basibu, Lam the Masida, Police Amsum Yam, Aniki Martelariba, Apaba Mari Adugi, Mayak Laraba Kudam Amani, Maruina, Naha Singna, So Yaribadu, Tagali, Renena, Mating Panki Basimu, Tagapa Putoke, Lamjaladugi Tongan Ba. कांगलुप सिंगदा मकोक मथंग ताकिबा सिंगदा मनापीदुना पोलिंग थगतकी साम कुंट्रा मरिसुबा मणिपुर पुलिस रेजिंग देगा मैलेना मसा मऊ फबा पुलिसमैन अममम ओहेनबगी पांदमदा कक्सिंग डिस्ट्रिक्ट पुलिस न सिंधुना किलोमीटर 10 की लमसांग लमजेल अमा ngarang pangtokre कक्सिंग डिस्ट्रिक्ट पुलिस की एसपी प्रियादर्शनी लाइश्रंग मिया मखादा एडिशनल एसपी अथोकपम रोमेंद्रोना मपुंगैबा थौदांग लौदुना पांगतोकिबा साम कुंट्रा मरिरक सुबा Manipur Police raising the Gitaramadida, District Police Coxing officer Yauna Police Personnel, Samaga Yankai Department Saruyaki, Lemjaladu District Asigi, Samajin, Tongdegi, SP Coxing Prayer Destiny Lisham Nalam Taduna, Police Headquarter Coxing Dapantung Pam Oiki, Lemjal Aduda, Umatil Outpost Agi, Ningtojam Jackson Hanba, Langmaidong Outpost Agi, Samom, Sonendrona, Anisuba, Amadi, Langmaidong Outpost Agi Yumnam Priyo Kumana, Ahom Subataki.
Himalayan region amasung northeastern states punna climate change asidagi ngakthokminanaba thabak tawminaba changi state action plan on climate change version 2.0 thabok ina onthokna honasi haina Manipur gi governor Ajay Kumar Bhalana tha asigi tang 13 amasung 19 phawba Directorate of Environment and Climate Change Government of Manipur na sinduna Indian Himalayan region climate change conclave lisingani kumanga Imphal gi Palace compound laiba city convention da pangthokpa conclave losinbagi thorom da haikre Governor Ajay Kumar Bhalana makatana haikibada Northeast state asi Malem gi oinesu climate sensitive region singi manungda ama oiri maramasina region asta lariba singna mateng hena pangnaraga thabak tawminabagi mathau taba laigani Manipur da su sabagi sang hengalakpa sugadaba nonggi sang adudagi khanghodana hena susilakpana isauk thonba karigumba kandana nong juba watpana ikang mayoknaba thengnari Lakataba say Karada, Nongi Jang Asizada, Taramanga dagi Kuntra Fabu Hena Juraba Yai Hainu Supanari, Bunamak Asi Tangnaraga, Naktok Minabada, Science, Policy, Renana, Community Puna Tabak Tominaba Matamda, a home Purakangani Haiki. Manipur has implemented several pioneering initiatives. The model Carbon Positive Eco Village in Fang blends traditional ecosystem wisdom with modern sustainability practices, promoting carbon positivity and community participation. Integrated ecosystem services project at Numkot Sarbal Machenpat in Andhra in Imphal East district focuses on restoring forests and water resources while supporting livelihoods. Conservation efforts are underway at 5 major wetlands we have in our state: Yaral Park, Uttra Park, Jaima, Waitu, Punmam Park, and of course our iconic Loktak Lake. These initiatives demonstrate that when science, policy and community effort come together, real change is possible. Yet we must do more. We need stronger coordination across departments, climate budgeting in every sector and sustained capacity building at the grassroots. Suspended MLA Singna government Sam Gehaina claim to Yabagi, rules the Matalati Haina 100 Delhi Zapata Yakiba, BJP Manipur Pradesh spokesperson Su Oriba, MLA case Ibomzana, Nitaipa Suchitile Bataman Salin the Pangtopa, Pamisu Navada High MLA case Ibomzana Makatana, Handa Manipurgi, BJP MLA Singna Delhi Salubadu, said Ashida Pia Tamkrabamatunda, Manipuri Oily Wapibam, Mamutana, Kanganaba, Ing Tapa Puragnaba. Honaba Amadi, Yam Mapung Paba, Lenga Amal Lehendabagi, Lehending Bagi Apamba do Kanganaba Salubani, Lenga Glading Ida, Irang Laksin Mangam Dabadagi, Pibam Irang Laksin Mangam Dabagi, Pibam Ledak Badagi, Mausagi Pibam da, Hanjilaknaba, Indian Constitution Article 356 Makada, Manipuda, Piar Tamkibani. Masigi Marueba Pandamdi, Manipurgi Miam, Mausagi Pibam da, Tangduleta Pibam da, Hanjilaknabani. Pm Masida Congress Party na lengak semu BJP gi MLA masing suna leina center dasu state dasu lengak pairaga government semba ngamdaba si pangdabani haiba si chatnaba yaroidaba wafamni MLA singna hujulari basi suspension de leiba MLA na government semge haibagi rules amatlaite Manipur gi law and order gi phiba masida mapung phaba lengak ama thamba yare haina laptoptuna suspension de leiba assembly suspension revoke Toraga, Mapung Pabalenga, Amasemba Yare, Natraga, Yadi Haibasi, Central Government, Natana, Kana Amatana, Lepongam Haiki. Congress Party na Thola Irang Sigi Maran Punamakse, BJP da Taisanba. Wasiki Lady MLA Mayamsi, Luina, resign to Hidana, Natraga, Assembly do dissolve to Hidana, Amta Latre, fresh election, a quick mang the tar in the Kalasem. Adugi election door, Matam Chana to Virectadana. PR cinema has hung the Nasum Sataki when a Murmuidana, Maduda Lakadabo Kudung Sadabo Mayamama, Lakadabito, my Congress Party in the Taipung of Duribran. Congress Party Handa Kitam the Manga Katakabunina, Handa Kitam the D, Aquene Sarkar Paini Konedo, Adu Hanbi the Mufare, Adu Sarukudi, Democracy da, Opposition Gisu, Sober Rolay, Constructive Aquay Roll Gahais, Manipurgis Hanti Langaba, Sansalai Besleda. Angamba mating pangbidana Manipur gi prajada yamna convincing oiba akhoi myam tokhai tanarisi tanadanoba amata wine lemnanaba athubada shanti hanjinaba somda opposition gi oiba constructive role to lobiu arugo mathang yamna kanana honabiu Ministry of Civil Aviation gi One Airport One Product Scheme gi makada Imphal Airport ki departure loans da lamdamasigi handloom amasung handicraft promote tongnaba
Afsar Outlet Textiles Commerce and Industries के Additional Chief Secretary Anurag Vaspai na hangtokre. Afsar Outlet hangtokpagi thoromda Directorate of Handlooms and Textiles ki Director Elangwam Jiten amadi Department ki officers su saruyaki. Afsar Outlet hangtokpaduga mai lenena Textiles Commerce and Industries ki Additional Chief Secretary Anurag Vaspai na Department asina paikaliba khongthang ase aikoi lamdam asiki lejaba handloom amasung handicraft ki polam sing promote toba renena artisans weaver singda market piraga kanaba pinabagi khongthangi manung chanbani yapor ki difasor sida ayambana lamkoiba lakwa singna handloom handicraft ki polam lining basing leiba phangwagi kudongchaba lehengani mashina aikoi ki product pusu atopa country yongna ulaga promote tawada mateng ohenba ngambatanatana leiriba self help group singda kanaba piba hengaikani self help group na run tawgodoriba asisu rotation basis ta holaga mokhoi na puthok sariba sing yuan bagi tanja pigadori haiki laliba tangkulum de pangthok kodoriba ningol sako bonangna ba meyai lambi gi oina pothole sing men ba hore adubu hauzik siamli basi thabaki progress asinadi ningol sako ba mamang da loigani habadudi haibangamdri ningsing bayai madudi haukiba tang tara tretegi mayai lambi apun ballup na kaukiba general strike numberam oiraga tang tara nipam da Imphal West ki DC ki office ta mayang lambam Raj Kumar na chair logduna PWD ki engineering contractor amadi mayai lambi apun ballup ki thomi singa punna phamina duna mayai lambi asigi mayamna chanaba yanaba pothole menba amadi waimon mekai dagi kaksing lamkhai phawba ase afaba lambi ohenduna reconstruction tawwa haina yana kibadagi matam kaktaba journalist ga du handokibani haiduna mayai lambi apun ballup ki secretary Salam Bizoina phongdoraki mayai lambi asi khogi lagi ba koi ningol chakouba mangoi na khogi leiriba mayam sanna ba yana ba polhol singmen ba loina na mayai lambi asi waheng lekai dagi na kangsing lamkhai phawda khoi reconstruction tawgina yamna motorable oiba khogi bari gari fajana thawba yaba lambi ama semna bagi center dagi sanction toropagi si khogi lagliba Wednesday misida soidana tawr lagin haibagi thadaba pibira pogal hoina ngasi asi lambi ala system ba hauna bagi damakta koi pochai thadaba haudinga gi de koi balase khongjang ji hangdotaba haiba wa khongjang gi sanction jabani hoji pochai thadaba gi ayaba pibira pogal hoina pochai raw material sing asi koi mafam sida thadabi haiba tai thadabire aduga makhatana koi gi DC masaju masamag yauduna koi lambian asi koi fajana semdan ana honabada masama haktheng ana lakte yengsin bigani haiba pomsu takpirai koi mai lambi apun balupna lambi timge khongjang ase koi handok sere aduna koi media gi mafamda lakthuk Health Services ki Director Dr. N. Hemant Kumar Lusingba Health ki makok thongba official team amana ngasi District Hospital Bisnupur ki pibam yangsinkre yangsin baduga mai lenana director na District Hospital Bisnupur asi Bisnupur district sanatana atopa singi district kaya su laying bagi khudong jaba piriba hospital amani maram china hospital asida hauji leriba awarapa haktheng na yangsin balakbani Hana mamang de leramba hospital ki pibam ka hena phagat pa ui adubo hospital asida lepham thokpa awat pa kaya leire haiba khanglabani na hairib awat pa sing asi mensilaga mapung phana ana layengda hena khudong jaba pinaba honaragani district hospital oibana piriba facility asi ba pung phadre adubo long term plan ama semnaga hairib awat pa sing asi mekhana ba honaragani hainasu director na hospital committee amade Dr. Singda thazaba piki Health Director ki team si matam gudum lahi ada hai last 5 years sida angak pa phangna mai improvement si leramni ada improvement si leman gi na hoi demand helakna koi na pi facilities na sodhau wa masi lam khima ke ni hojiti demand jam hengale ngasi gi visit asi matung da kada de kari sangdok sadok pa khoi gi athu bagi plan ada gi asang man long term plan am toroga akoi shoi duna koi people aspect riba healthcare system sa koi improve to the choice mo ki koi business na khala ding do to contribute to ngam ni Pabgi Maktana Tenba Brent Lozari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Shija Breast and Thyroid Clinic. Shija Hospitals now Breast Cancer Awareness Month asibu pangthokpa oina lakliba October gi tarik taraga humdoi dagi taraga nipan phawba loinana kunmari dagi kunthra mathoi phawba free breast and thyroid cancer screening camp pangthokjagadauri. Mammogram amadi mari leinaba investigation singda 20% concession loinana procedures da 15% concession gi khudong chaba pizari. Breast and thyroid kamari leinaba hakchangi nuaitaba laibiragadi khudong chaba asi lobi ho akupa marol gi damak Shija Hospitals da paw phawbiro. Honglakliba punsi lambi sida araiba chaba yaba makai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break batung ta taramna moksari makhataba pawda Apunba Fitness Center AFC State Level Transformation Challenge Sahi Kudingi Sacharakpagi Manung Chana Tara Suba Edition gi ahanba screening gi thoram pangthokraba matungda challenge asigi manung chana social service gi thoram pangthokre Tara Suba State Level Transformation Challenge asida saru yariba nupa amasung nupi participants singna saru yaduna Nagamapal Rims Road Changpham masindagi horaga Rims Gate Fawba Chachakiba Social Service aduda Apunba Fitness Center Rims Road ke founder cum managing director Yumnam Hamlet Gym asigi trainer sing amasung trainee kyana saru yaki Managing Director Yumnam Hamlet yaungna saru yaki ba singna social service asi state level transformation challenge asigi manung chana pangthokpani masagi su participants singda mark pigadoribani haksangi Pibam Panalaina Bahonabada, Akoibagi Pibam Luna, Nana Tambayamna, Matok Tai Haiki. Chang Hana Pagahadi, Lu Lamba, Lu Namas Hanadakawi, Lu Namas Hana Payotini, Nalakan Chang Padini, Lena Tunalotini, Si Pandam, the Queen of Transform Challenge, Kimailina, when the Sisson Shabias, when the Sinjavani, the Sinjav Mayam, Nasu, Sapi, Copias, Mayam, Sumatim, Mayam Pangbi, Algamayam, Jinasu, Copitina. Masih apa hal ini society ini siapa dah transform challenge semua mating panggi. Aksang kau bagi su, lu benama su yau ini meruai na. Aksang sana pengatan sunat na. Lu benama hari su community umma oi bagi pelak na. Bagi kita mak apa sih social service na. Kasih kisah siapa ni? Sumana simbi dana agi saya wakal lunda agi engagement si target amat hambaga sumana kona bagi sumai tanda ampi je yang noai adu pergi social service tahu betul lu namba si jam meruai na kali. Jadi ako'ina society je muat lah di sang siamba penyusit awas yang berada ako'ni di agak ngamuai nak kanjai aduna yang nungai tak pun mana semua sendiri. Northeastern English School Merang Kampu Infal Eski Kuntrani Pan Suba Foundation Degi Thoram School Management Committee amasung staff singna sinduna school asiki campus talaiba Nongmaitiam Gulam Chad Memorial Hall da pangchokre Thoramatuda Kurai Kendrigi MLA Lesang Themso Sindro Yaungna Miyoi Kyana Saruyaki Thoram Aduki Manung Chana School Aduki Mahiroi Singna Tongan Tongan Ba Cultural Gi Jagoi Sing Utkibaga Lunena Mahiroi Singna Siamjaba Model Sing Utpa Exhibition Ama Pangthoki Umanglay Kanba Punba Luf Ukal Manipur gi miyang makada Samram Youth Voluntary Organization SYVO Samramna Akhanana Class 8 gi Class 12 faw gi manung delariba Mahiroi Singidamak Lai Harauba Karino Khaminasi haibasida Noma Yoiba Training Program ama Thawbal District ki Samram Mamang Ikop Ningthau Laibungda pangthokre Nexus English Tutorial Thawbal Wang Matabana Sidana Thasigi Trantui Pawa Pangtok Trani Tui the Pangtokiba Second District Level Grammar and Spelling Competition Lisingani Kun Mangagi Mokong Matang Taraba Singda Manamatum Sing and Topagi Tauram Thawbal Wang Matabada Leba Jovial Career Foundation Gi Campus the Pangtokre Mokong Matang Taraba Singda Manamatum Sing Yentokre Nipan Suba New Era Week listening kun mangagi manamathum topagi thoram thawal okramwang matabada leba school si auditorium hall de pangtokre thoramadu da DC thawal hanaka mayawna myoikyana saruyaki andak zaigi kosiam na loba higher secondary examination listening kun mangada school asigi thoido hendolaba mairoi sing nit listening kun manga faurakraba mairoi sing
Inspire Award Fangkraba School asigi Mahiroi Singh Best Student of the Year Mingthol Fangkraba Mahiroi Singh oinana DM University ge Physics Department ki oina MSc First Class First Takraba mana lauduna gold medal lawkrabi school asidagi haukibi Ningthaujam Sophia Debida Memento Certificate of Honor yauna selgi mana kya piduna bongning thakatki loinana Nipan Suba New Era Week lisingani kunmanga gi oina overall champion takraba greenhouse amadi runners up takraba White House da trophy yauna manamathum sing yanthokki Sakhi Siza film banner makada miyamda top wakalon ama pina ba pandamda maroiba black art yumpham oiba sapu haina mingtonba film ama MSF DS ki auditorium da release chawkre film adu release tawbagi thoram maduda MP Dr. Angomsa Bimola Koijam Retier IS RK Nima yauna film gi miyoi kya su saru yakhi Borompa Chawan Thabdaleba iconic living na nongna putokpa product thawai gi thawai launch sokre product asigi matangda company asigi managing director na kanagumbagi maruiba photo sing hapa yana ba design toba product ni haina singtharaki Tarani Pansuba Manipur State League lisingani kunmanga da ahanba oina FC Kumbina represent tawduna Sananaba Taurang Tauriba FC Kumbigi Sanagadaba player singi dress uniform sing and topagi tauram ama FC Kumbina Sinduna Kumbi Kangzibung Awang Mandupta Pangtokre Taramduda Saknai Rabi football Sanaroi Takelambam John Sina Amadi Kate Nandini Anibusu Asam Bakudol Pot Piduna FC Kumbigi Maikaidagi Punin Tokaki Taramaduga Mailenana FC Kumbigi Nauna Taupugadaba Myoitara Mangasu Nauna Kankibagi Taramamasu Pangtokre Hairi Khelo India Youth Games singani kunmanga gi sarogama oina 66 Battalion CRPF na Sports Authority of India Sai Imphal ga puna kusan maduna thasigi tang tara tarutegi taramapan phawba Thawal District Club tara tarukna saruk yaduna Wangjing Kodong Bokpi de leiba Sports Complex sathakiba Open Football Tournament ngasilotion kre Tournament asigi mapuna Rishin Bagi Thromaduda Manipur and Nagaland Sector CRPF Inspector General of Police SS Rajendra Narayan Das IPS CRPF ki DIGP Range Huidrom Premjit Maitai 66 Battalion CRPF ki Commandant Anu Kumar Sahu amadi Second in Command Sudansu Kumarna Athoiba Michung Singwina Saryaki DLC na Tenta FC bu goal mga marida thoiduna tournament sigi mapu oikre Makok matang tarabasingda manamatom yenchokre. India gi nupigi football da history oina kuntra suba edition phawada kunipalak final sangbada kunmari rak champion oijuna All India Football Federation na piba lemzaningai oiraba trophy amadi sel oina lupal lak ani makai puduna Manipur gi sanaro amadi officer sing Imphal gi Trikandazir International Airport horakpada miyam na harautyam no oktuna puni thakoi hiramsida nerwag asige senior sports journalist boyai Ningthaujam dagi paudam ama Kuntra Suba Sena Women's National Football Championship for Rajmata Jijabhai Trophy gi champion oiduna singthaningai oina championship asigi kunwari rak suba oina champion oiduna lemjaningai oiraba trophy puduna Manipur gi sanare madi official sing Imphal gi Trikandazir International Airport thorakpada All Manipur Football Association gi General Secretary yauna atai official singna haraukte amno oktuna pungning thawatkhre Kuntra Suba edition phawbada Manipurna kunipal lag finance changkhibada champion kunmari amadi runners up mari laure championship asigi aroiba match ta Manipurna Bengal bu goal ama sinoda maithiba piduna amuhana champion oikibane championship asida Manipur gi sanaroi kun saruk yakhibada Sanaroi Taramari India gi tongan ba competition singidamak leihobuna maram oiduna Sanaroi tarukhak thoraki
ओपगी थौरमदु सरु याखिबा ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी एल ज्योति मोइरोइना मणिपुर टीम की सनरुइसिंग अमदी ऑफिशियल सिंगबु थागतप फोंदोकलदुना इंडिया की नुपी की फुटबॉल दा मणिपुर की सनरुइसिंग पीरिबा कंट्रीब्यूशन सिंगी मतंगदा नेटवर्क असिगा अखननु उनबदा फोंदोरखिबदा 30 की मनुंगदा 24 चैंपियन नि मरी एमना रनर्स अप नि अमना सेमीफाइनल ने लेहोबा अमना क्वार्टर फाइनल दा लेहोबा प्लेयर तरुक का ऑफिशियल मरी दगनी थोंगरी से अतोपा सीनियर के प्लेयर के शिलोंग दा ईरान का नेपाल का इंडिया के मैच की चखरे अंडर 20 की प्लेयर मयाम बेंगलोर दा इंडिया गेम की चखरे लाख अनी का लिसिंग अंकै प्राइज मनी से अखोय अम्फा न पैसा मरी लोरोय मोय मैम चमन न यंथोपिगनी पैसा दु क्लियरेंस फंगम चंगम दा अखोय रिसेप्शन अमा तौगनी कुंथ्रा दा कुनमरी लोबा मरी रन सब ताबा अनी में तौदबसे स्टेट अमता लेते असे मणिपुर की नुपी की हिस्ट्री दा फुटबॉल दा अहम बनी मपान दगी टैलेंट हन्ने न लाखो मैम से कोई चाहिए अहुम की ओइना थिंगरे नॉर्थ ईस्ट की दमते जो को जी प्रिपरेशन हरगनी नुपा सब जूनियर निमो चको नुमी टांग कुलुमदोय दा थादोकदैनि मोय अमृतसर दा अदुगा हौजिक नुपी की जो प्रैक्टिस कना तौरे मियोय खरने दे मणिपुर की फुटबॉल से मनिंग हले हाइनै अदुबाय खोइदि चाहिए अनि सुरे इंडिया की बेस्ट स्टेट ने ना परफॉर्मेंस फजबे दमकता प्राइज पीबा हंदकसु चैंपियन अहुम लोरे विनर अनी तारे रनर्स अम तारे अदुना स्टेट मयामना सिगी लमजेनसु तानबा फंगरोय हंदक चाहि सोय खोइना दुम आशा तौरी सोयना लौगनी हाइबगी मणिपुर टीम की कोच इलांगबम रतनना चैंपियनशिप असिदा मणिपुर की सानरी सिंह पीखिबा परफॉर्मेंस सिंगी मतंगदा नेटवर्क असिदा फोंदोरखिबदा परफॉर्मेंस से फ्रॉम बिगिनिंग याम फजन लाई फर्स्ट मैच से कोइना एक्सपेक्ट तौद थुंबगा नोंगाला सानाबनिना याम वाना थोगेत्र काइन खमे दु याम लाइना अदु सुम सानेगी सेकंड मैच लाइरे मतंग परफॉर्मेंस से फॉर्मेशन जो सिस्टम जो चेंज तो सानबने अदुम आयाम फील्डिंग पीरगा अदु अब तो सेमीफाइनल बो फर्स्ट हाफ ता खतंग ओय हाबने मोइना काउंटर टेक तो गोल अनि चनगे तवे दु खुइ पांथोने याम लाइना सेव तो करे अदु सेकंड हाफ ते खोइना फजन ब्रीफिंग तो kana another strategy point ama sindoksin kha tor kana second half te khoina phajana sanare moina handone matam subang mangde da khoina chanba goal ni na koi di champion ne do tum declare to ko chamana na koi yam noi na ngai mo moment mi ku boigi टीम मैनेजर टीएस तबाबीना चैंपियनशिप असी माई पाकना होनाबदा ऑफिशियल सिंग लौखिबा थौगांग सिंगी मतंगदा नेटवर्क असिदा फोंदोरखिबदा चैंपियनशिप ता अयाम्बा हाईएस्ट अखोइना स्कोर लोय तोरगा लाई तोपा स्टेट की दी अपडाउन लay अखोइ की दी अपडाउन सो लेते अखोइ की एवरी मैच खुजिन दी हाईएस्ट मार्क हंतनी आइगी कैनोदा आइगी वाखलोंदा प्रोसेसिंग अदे पासिंग अदगी अखोइ की कम्युनिकेशन याम वेरी गुड अदो फाइनल दा खैतंग हाइदे फाइनल से महौसाना अफबा टीम अदुम चंगकनी अखोइना हेले ऑटोमेटिकली 1 by 1 अदुम हेले खलगजु फाइनल दिदि मोइजु चंगैबनिना खरा तप ओइना सानगी अदुम मथक्ता इंडिया की टीम कैनो प्रिपरेशन तौनबगी तमक्ता सिलोंग दा सकिबगी मोइ खुतक्ता मोइ ट्रायल लाखबा मतमदा मोइ दा खैतंग खोंखु सोखिनि हाबगी ऑल आउट सानबा ngamgide adu katang ka aina thawai nungai jagide adubu last minute di akhoi gi second half di aduma mayam do sintok sinjin katang tawga play gi ahoma leirakanda akhoi sumaina gon chalaga winner se lokibin goalkeeping coach M Amarjinna मणिपुर की सानरुई सिंगना मखा ताना हेना स्टेट असिगी दमक मसक ताकपा ngamnaba मणिपुर लेंगांगना तहुनिंग सिंगी मतंगदा नेटवर्क असिदा फोंदोरखिबदा आइगे पुंसिगी अहानबा सुमाना अइना होप तौजरकपा अमा अम्फा ना आइबु यामना साउबा अपॉर्चुनिटी अमा पिबिरगा अइना अहानबा चटपनिना कोइ ओजासिंगा प्लानिंग एंड स्ट्रेटेजी की मतंग से दुकी मतिक ताना अदुम मैच खुदिमक यामना अरुबा फिबमदा अनंबा लोइन सानै लास्ट मैच आल्सो विद डिस्कशन ओजा तबाबियन ओजा रतन प्लानिंग स्ट्रेटेजी से याम तोइना अदुम चेंज तौनबगी फिबम से याम लाई इंडिया गेम की प्लब लाकपसिदा आंगांग सिंगे सानाबा ngamdaba मसागी फुल परफॉर्मेंस हाना सानारकपदगी फाइनल मैच सिदा सानाबा ngamक्तबा असि मयाम सिदा अखोइ से दुकी मति याम वागी डिफेंसिव मिडफील्ड अमा हापसलगा स्ट्रेटेजी से चेंज तौरकान ngasai लास्ट ओवर की अखोइ की गोल निर्मलाना क्रॉस असिस्ट तौरागा अखोइ की लिंदा कोमना गोल चनगिबा असिगी कनो सिदा सिदा अदुमाइन याम वाना अखोइ की फाइनल मैच सिदा माइ पागा लाई अखोइ गवर्नमेंट साइड अइना खतंग मोस्ट हम्बल रिक्वेस्ट होना सानारिबा आंगांग मैम अतोपद सखिदनाबा मथंगदसु जनरेशन मैम जे खोइ स्वाइ मणिपुर अदुम लेरगदी असाई पावर हाउस ऑफ स्पोर्ट्स की कनोसे अदुम लेगदरा ना खले अदुम खजी मांगदबगी मवोंग लाइव पोटसे अइना ngasi थेंगरकपा एक्सपीरियंस सिददी तंखायमा अतोपगी स्टेट पार्टिसिपेट तो लाकपसे असीमा आई नुंगाइतबा आई एक्सपीरियंस थेंगरै
Manipur team gi physio oina saru yakhibi en jinana aing asana maram oiduna championship asida saru yakhiba sanarui singda solakpa yabi singi matangda network asida phongdorakhibada aina physio amo aina mogi ana ayek kumba adagi mogi weather changes kumba chaba thakpase aina adum yengjanjaba oiba aduna akhoi Manipur dagi direct ada chatpa matamda weather changes hoi khara budi like mogi lamduna akhoi humid yam leiba aduga saba yam oiba ko aduna akhoi 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 kitang maintain tawi chaba kari na charga habdi saba duga kari chana gadaba akhoi Manipur dagi charakpa pot duga khenarak panina admaina mogi leiramiba weather condition duga temperature changes ki matong na chaba thakpa du akhoi maintain taruga adum pijay aduga injury ki matang du akhoi na adadi alternate days adum leirak panina ngasi match leiraga alternate tarak panina injuries adum thoi hai tare bako adagi adum hard match ayamana su oibanina adun injury ki treatment gi adum chang naina habdi morning dagi afternoon habdi evening 11 nungdang athing ba adum taw ya ke gi haidi akhoi nom kha injury time do rest phangbanina aduna nom kalaga mathang na sanar kadabnina habdi alternate days habdi numit tumak tu dum treatment taw yawe nungdin ayukum ba sanaraga na adagi nungdaram sanar so adum after dinner adum taw yawe ke gi haidi moina mathang gi match da akhoi fit and healthy akhoi na sanaba ngamnaba mai pakna admaina akhoi injury fazana moi myang tanaraga di moi do so akhoi kari kari anaba lei leite hang adum toina haina dana khotna dana moi dum iche si tawi khotli dum hai ainu noi dum chatana dum hangi noi singam gadra athokpana kaino ko dum fazana tanaraga dum sana mina gi hai tar angang sing duga loisilakpada briba pau amane pizari Manipur Police के सामने कंट्रा मेरर सुबह रेजिंग डे की थरम पांगथोक्रे पुलिस फोर्स ना सोसाइटी की पीस अमसुंग स्टेबिलिटी की फाउंडेशन याइना गवर्नर अजय कुमार बलाना हाइक्रे State Action Plan on Climate Change version 2.0 asi thabak to onthokna ba honasi haina Manipur ki governor Ajay Kumar Balana phongdokre amadi suspend le MLA singna government sem ke haina claim to bo yabagi rules amat leiti haina handa government sem na ba Delhi salu pade yawa BJP Manipur Pradesh ke spokesperson su oiba MLA case ibom sana haikre House Public Media SBD President Manipur Pau Matanga Salojane Miyang W Bisimu Bukana Kurumse